अहानबदा सोशल मीडिया साइट ओइदिबा फेसबुक दा कोरोंगन बुखुमना थगलप अपडेट खतंग मैम थमजगे इसल बेनिता लाइश्रमना आइकोइगिदमक मतेंग खरा तौबिरई इसन बुथकसरे बो वफम से थमलकली करम खोंथांग थांजंगदगे हाइबसे अखोय सात पुलप लौखटमिनगनी मंखैरा कम्पिटिशन अदो मखा तब कमेनी पियक तब कम्पिटिशन जे करी डीएम कॉलेज ऑफ साइंस नंबरोई डायरेक्ट मक हाइरब्रा नंबरोई डायरेक्ट मक हाइजबदि नते अदो कमी पियक पादी ने ngasi pungani thaidana adu thadra ngasi phangde hai beru ngasi de ngamur habina kam matamda akoi ye papi ngamur ha photo issue atuba matamda hai adu karamba deadline thadabnina mana karamba matamda pigadona within 1 year da pigadora yam samge 1 month pigadora 1 day da pigadora haiba question laeba aduna wahin kam ngani leide apena bhulu हाइरिबा अखोइना हुजिक चचरुबा मतमदा अखोइना मेमोरेंडम दा यावरिबा पॉइंट तरुक छा ऑनरेबल गवर्नर ना हाइबिरकबदा हाइरिबा पोस्टदि ओवरनाइट दा विदिन 24 आवर्स दा तौबा याबा गात नते यामना कॉम्प्लेक्स ओइबा इशू गातने तापिरे अदुबा अखोइना हाजनिंगबा प्रिजर्व लिबा मेमोरिज्म जिंगदुगी मनुंगदा मेमोरेंडम 4 पॉइंट दा यावरिबा एक्सक्लूडिंग द अखोइगी कुकी जो एमएलए गी तारा खादोख कान लेमहौरिबा एमएलए 50 गी मोइगी ओइबा स्टेल अमा पामे हाइबदा अदुदे अखोइना खंजरमबना 24 आवर गी मनुंगदा अदुदी लौथोप यागदरन खंजरमबा अदुदो लौथोपिरमद्रे लौथोपिरक्तबनेना मखा ताबा खोजंग खोंजंगदी अखोइ छात्र मयाम पुछलगा कैदोबा यादगे अदो अदुदन खनजे मखा ताबदी अखोइना लाक्चरजी असोमदजो अखोइगी कॉलेज के स्टूडेंट मैम ले मोइगा तानरगा कैदोबा यागे मिंग कई वई आइगे मिंग खोसम रोशन महाराजा बुद्ध चंद्र कॉलेज शट डाउन ngasinumiदा waram phongkiba tongan tonganba manipuri siphongsing amasum thokiba thawdo wathoksingdagi maruibi I pausing mayamda thamjagi anbada panam pausedi lokosaraga ST demand ga mari leidana STD CM October 3 ta public convention pangthokadawri Mitai ST list salanbaga mari leidana lakliba October 3 miyam ga public convention ama pangthoklagana haina Scheduled Tribe Demand Committee of Manipur STD CM na phongdorakli Committee की Publicity Secretary and Deveshwara Thadorak Wasirol Manai, Mamang say English singing a Kungo Humdogi me a humdigi Tolakiva, Iransi, Ta Taragataruk Fazilakli. Haojik Power Center Amadi State Lenga and in a Waruisan Purapangam the Vasikan Hemdawi, Miamgi Punsi Satina Sanning Tada Bamati, State Lengakta Kangkong Sai River Si Kanan of India Lengana Mamang Taduna, Matau Taba Taudang Roduna Kuki Group Na Horak Balansi, Pomroy Lucian Gadavani. Manipur gi territorial amasum administrative integrity matam supigi wina ngaktuna thamgadabani irang asigi phibamna ST demand gi khongjang tangai fadana khara tapthaduna laghanki adubu lepadi nati demand asimitei myam punamagna sawkale haibisi tasinglabani irang laina hojikti ST DCM gi mathakta atopa luk kyana su maikai kyadigi maitai ST demand gi khongjang sangchinarakpa miyamna khangnari asiguma lupsingbu ST DCM na taran oi Taubutadi ifrup iraisa singna section bigadavadi thawong amatana mitai ST demand atopi issue natragana demand amataga punchin haloidabani mitai ST demand atopa demand amataga mantikna ba yahaloidabani Kuki group ki lalhoba mitai ST demand ihauda pirakpa saithengna tha taraga taruk hokre aduba mitai gi hingba sangbaga mari lenaba ST demand gi wafamasi matam kaktana nathaiduna thambibidi yaroi Maramaduna Manipulangan Irang Silusina Bohona Bagaloina Mitai bu Indian Constitution Gimakada ST lista Yaonanava Pekat Pamtoko Tavak Sing Supercat Piketavane Adobo Miam na Kangle Maduri Manipulangan House Power Asiguma Pekat Pamtoko Tabak Amata Pekatri Matang Sida Kangminaga the Buap Mamadi Mitai ST status demand you up on the house key Tanka Ashida government gi Taudang Amata Electric Makoigi authority Amataga Taknavagi Matau study Amatanga raba mathau tari bere Manipur lenga na mathau taba process lushinduna recommendation thabaduni India lenga ma de Manipur High Court animak na wapam sigi matang na haipam thokpa hairakhrabaduni punamak thinda halibasi Manipur lenga nani aduna miyam amasum STDCM na PNDRBasi Manipur gi CM amadi ma na lusingba lengaktani maramaduna mitai gi ST demand ga mari lena Manipur lenga na mathau taba thabak paikhatna na ba kari karamba khongtang lakot kadagi haiba miyam punna khannaminaraga Yathok Minanaba Miyamgi Mipam Public Convention Mamathang Tha October gi taruk ke pung taramathoidigi horaga nungthul pung ohunga makhai phawba Imphal gi Konung Lampak ta leiba ebo yama sumang lila sanglena pangtholagani
ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯇꯩꯒꯤ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯕ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯃꯩꯇꯩꯒꯤ ꯁꯛꯇꯝ ꯏꯔꯝꯗꯝ ꯉꯥꯛꯇꯨꯅ ꯌꯥꯏꯐꯅ ꯍꯤꯡꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯏꯔꯩꯆꯥꯁꯤꯡꯅ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯔ ꯍꯦꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯑꯏꯕ ꯁꯤꯔꯣꯜ ꯑꯣꯏꯅ WhatsApp ꯅꯠꯇ꯭ꯔꯒꯅ ꯏꯃꯦꯜ ꯅꯠꯇ꯭ꯔꯒana STDCM ꯍꯛꯊꯦꯡꯅꯅ ꯄꯤꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯃꯤꯐꯝ ꯃꯅꯨꯡꯗꯗꯤ ꯃꯤ ꯌꯥꯝꯒꯗꯕꯅ ꯑꯄꯥꯝꯕ ꯃꯇꯝ ꯐꯪꯂꯛꯇꯕ ꯌꯥꯏ ꯀꯟꯚꯦꯟꯁꯟ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯁꯤꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯔꯣꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯄꯨꯟꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯃꯤꯟꯅꯒꯗꯕꯅꯤ ꯔꯣꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MPꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯝꯂꯛꯂꯤ Kuki militantsingna drone bombing amadi rocket bomb gi attack satharaglaba phawbada laingana miyamgi punsi amadi lanthum ngakpa ngamdabagi mayukta Kaisampat Laimizam Community Hall apunba Maira Lup amadi United Club Organization wakat mifam satakri wakat mifam adura saruk yaraduna Kaisamthong Kendra Ward number 9 gi apunba Maira Paibi Lup ki secretary Thoksom Chandra Sakhina Fungdokibada miyamna pamlibasi lengak pairiba amadi lengak yauribasingna media hunnabadunati Rolling opposition khaidana irang asi lusinana ba center da puna taksinminagadabani irang asi ahanbadadi communal crisis oina khalamani adubo irang asi gi mingda Kuki singna Manipur thugaina bamadi lammunbagi thawong satharakli Kuki singna misa miyam gi mathak satharakli ba drone bombing amadi rocket bomb kapsalakpagi thawong India gi mayuk satharakpa asobu lan amani hainasu magna fongdokhi Atop paw mana Wangjingda Maira Khongcha Sakre Sentana La Luisindravadi Aikoi India digi Tokai Tazarage Hairakloi Hainingai Leite Miyam Kuki singna mitei singi mathata sathrakli lana sida laingana action lau hainanga numidang Thawal district ki Wangjingda leba Maira Paibi lising kyana saruk yadana asauba Maira rally ama sakre Wangjing lamding apunba Maira Paibi lumna sillaga sakhiba Maira Khongsat aduda Wangjing Kodompokpi Sports Complex amasum lamding Higher Secondary School hangliba relief camp da leiriba more dagi lanjenaraklaba miyo kya susaruk yaki Maira gi Khongsat adu ngarang numidang pung 9 makhairum tabadagi National Highway 102 paningi Wangjing Hairoklam Khai Irabot Square mapadagi lamthaba horaga Tenthalam Khai Pau Satluraba Matung Wangjing Lamding Kaitel Pauraga Kangaboki Sorojini Oil Pamapayo Satlaba Matung Hairoklam Khai de Amuk Tonglaki Khongsat aduga mari lena Wangjing Lamding Apunba Maira Paibi Lup ki secretary Lesram Santina haikibada handa Kuki theorist na mitei singi mathaka drone sizinaduna bomb thadaba masum missile kapsilaktuna miyam sing hat pasi mama oibising yaningi Kuki singe sigumba lana sibu tumina yengduna leiribi state lenga amadi center gi thawang angakpa phawi misa miyam gi punsingak senba haibisi lenga ki mathangni tha taruk faraklaba Kuki singi lana si Atupa matamda waroisin ama puraknaba center amadi state lenga na thabak pekhalo loinana drone bombing seasonary be Kuki terrorist sing phaduna serak pibi gi muhutta isam samna khulngak seriba mitei singbu phawa punba tawbadana tana khulai bu phagat pasi mama oibi singna khangduna leiba ngamloi isa singi damak mama oibi kya leidi India lenga na lana se atupa matamda lushina na tharang lokhatrabadi akhoi India degi tokai tazaragi hairak pai irang asi atupa da lushin gada bani haina sukmak na phongtoki Khongsat adura saruk yakhibi mori dagi laisang them tamem kobi haman hai mamang sahi ki me ahum dagi Kuki singi makhutagi thawai hingna balanje naraklaba ngasi phawda relief camp sing da leidi aikhoi gi isagi imungda hanjin hanbigi muhut lenga relief camp hangduna hongduna thamli besi pendi Aikhoi India dagi tokai tazarage sirabsi sina isagi iramdamna sijarage haiba wapam phongdoki Khongsat adu loiraba matung tha taraga taruk helaba lana sida imaleba gi damak thawaina ponta ki pihraba mitei thauba thaubi singi mafam ikai khumnaba utuna minute ani tumina leptuna awaba phongdoki Ngarangi Khongsat adu Kuki narco terrorist sing khudakta muthalo illegal immigrants sing laktoko su khudakta handu separate administration pibi yaroi Kuki singna drone bombing sa tharakpa yaningi mitei da proxy war yaningi haina thaba placard kya susijnaki atop pawmana yakai pungka duna laithau pangani imopa angom inat ki sarai phi Shetlaga yakai pungka duna thawni tharongga loinana laithau pangan haina yek salai apunba itinpham sanalai paki general secretary imopa angomna tadurap sirul amana hairi
Chirol asina lakliba langban gi taraga ni thoni pan September taraga mari gi nungthil pung ani tapa matamda mayai lambi gi mayang imphal leiriba ipu thau khuman ningthau gi kanglai yakai pung karaba matung numidang pung taradigi singbi sengba haiduna maibi maira chamaga nipan langjaduna laipa asigi yaifana ba thauni thoram tawgani khulngak liba lanbungak liba isil inaw khwai miyam gi punsi sengjel suni gani thauni thoram loiraba matung ahing tanglau athengba misik miraw khol tarak taba matamda senpung langten pena yauna lagi thoram tawgani mapu ma da haijaduna lagi thoram asida yobi gidoriba madi sinta pangbi ningba singna magi liklamda mapuna pirakpa thang lerung ten ta long madi chaisuna singba isa gi posak sing loina pirakadabani thoram asi miyam sangduna pangminanaba amadi masida yobi gidaba miyai khudimak mangjawnana mai ising nungsit pannuna laithau asi thamoi sengna madi thawai hakchang yauna yaujagani haibina singba warol singna laiteng oiduna laimangna punna sari wasak minasi mayam punna thamoi singna ho launa amakpa mata yaudana mapu mabu khurumjaduna laithau asi punna pangminasi Thauram asi numidangi sara sak amadi mai sangwa posak amata sadana pangthok sabaga loinana wasak parai thambidaba miyoi singdi laithau asi yawbagi khudong saba leiroi aikhoi punsin minaduna wakhalon manana iramdam asi laigi laipakni haibasi taklasi amati puksel khoijal tinaduna ho launa taibang sintha pangduna iramdam asi ingna sikna leiba lamdam ama oina basilasi maram aduna miyamna matam sana lakpiraga aikhoi punna taibang sintha pangminarasi haina lup asina apel torakli atopa pawmana Padma Shri Laisram Nabakishore Laikidavada Awaba Phungdorakli Ipak Film Production Manipur gi ihan hanba film ama oina Padma Shri Nabakishore Kathokpagi saklon haina mingthonduna kumja English nganiga mapan gi January sasat kunda leibak miyamna utuna production asigi apokpa ama oikiba leibak miyamna nungi layengba amati Father of Handicap ama oina sakhangnaraba Padma Shri Laisram Nabakishore ngarang ikhang khawduna laikidavada Production asigi secretary Rakesh Naurema madi member Okendro Kundongwam anina laikhitrabigi yum Sagonban khamnam leirak satuna awaba phungdokre awaba phungdokpigi khongsat aduga mari leina production asigi secretary Rakesh Nauremna phungdokkibada Padma Shri Laisram Nabakishore Lairamdravadi Ipak Film Production Manipur gi khongsat jamna thengtana laklambe maramni kumja English singaniga nipan gi December sasat taraga treta pabung asigi punsi amadi thapakta yumpham oiba documentary film ama namnabigi dama yaipa thauni thoram pangthokpaga loinana shooting tokhi film asi kumja English singaniga 8 January sasat kunda MDU Hall release tawdun Ipak Film Production khongsat hokibane Padma Shri Laisram Nabakishore miyoi pok oiragasu top magun chenba laipok amagumni magni hinglingi matamna tola taraba awana nanglaba madi ka hena khudong sadraba miyoi lising kayagi dama kathokpaga loinana mateng panglamki mak thoidokna herbal medicine gilamda maru oina nung leiraba anaba kya makna semba hidakna mamal yamna ba punsi kya kanbiramba min uba laigumani makna laikhidabada Ipak Filmna awaba phongdokpaga loinana maki imung manungda nanghoriba awaba su saruk yari Ningsing bayai Dr. Laisram Nabakishore English ngamaga samapanga nifuga mathoigi Mars amada Sagolban khamnam leirakta Laisram Gauramane amati Laisram Ongbi Dani anigi mapari oina taibang khongdaraki masin manau nupa ani nupi ohungi manungda nupa da mahna ahalni yamna lairaba masagi setnaba phirol phawa ani suna salakadaba misakni adobo angang oiringaidigi minungsi chawba angam oina horakibana Nabakishore gi punsigi aroiba miku phawba tola taraba awana nanglaba kayagi dama kathokpaga loinana miyamgi thogol tarongki makna tawruba singthaningai oiraba thabak thorom kya dobu sakhangbiduna India lengana kumja English singaniga amada Padma Shri Award piduna ikai khumna botki masidana tana tuwan lanai lup singamadi lenga ki makhedigi selgi mana yauna atai kyasu piduna ikai khumna utkrabam sa amani Nabakishore ana lengkhak natana lari kyasu iram miyoi amani hansu paus ta makhatana phungdorakli ado haujik koina di myam paus matang solution jarage mas myam puna no update ngaminasi